Akisbani Imphal Nolini Devi na pau pajari ahan beda madu iba pau Security Force na tungan ba lalhulub ani ki miyoi mga kulai ka kunan na fare None zila na Celsius degree kunthani pan dasmik ama uhum yauduna khwadi ki saba zila oikre Imphal is zila da Celsius degree kuntha taruk dasmik ama yoki amishung BJP luchingba amishung Pradhan Mantri Narendra Modi nang hasi Uttar Pradesh ki tungan ba mafam kaya da pangthokadaba mikhal gi rally singda charuk yakani Security Force na ngarang KCP People's War Group ki kadar mari phare KCP taibangan bagi kadar amasu phare Manipur Police Control Room na thokpa cherol amana hai Thawal jila dagi KCP People's War Group ki kadar mari asi phabani makhoi dagi magazine ya 9mm pistol ani nomoi madu kuntha mapan demand letter manga mobile handset manga amasung saka mari panba gari ama phangki Amarumda Manipur Police na Imphal West Jila dagi KCP taibangan bagi kadar amasu phaki Hai bamyo esi pauna amasung thangal kaithel gi dukan singdagi namduna sel khaibada chena bamyo ni hairi Mangondagi magazine ani gal loinana .32 gi pistol ama kapayari bamaru mari mobile phone ani sel amadi gari phangki Zerol asina makata na hai irang thokan ba amadi singatai na ba mafam singda security force na thihumba gi thabak leptana sathari Haukiba pungkun marida raja sida irang thokpagi paulete loinana National Highway number 37 Imphal Jiripam lambida posai puba gari chanini pan amadi National Highway number 2 Imphal Dimapur lambida posai puba gari chanimor putaru security ki akanba chekchil thorang ka loinana Imphal tamna purakre hairi Thawal jila ki Lelong nunggai da hokiba leba pokpa numita sakang daba singna miyoi ani phakiba ki manungda amana sina phangkiba amabuna tamthina purakpa thodok da chena pa miyoi amasu phare Police ki pauna hai miyoi asi Lelong Police amadi Thawal Commando gi apunba kangbuna thasi ki tara manga da Lelong kalai khongda ki phabani Nupi ani yauna misi asida chena ba miyoi tara hanana phakre Kesasiga mari lena na hojik phawbada miyoi tara mathoi phagat bangamle makhatana thijin bagi thabak sathari Assam Rifles na Sinduna World Environment Day Thawram Technopol Jila gi Sita Village da hokiba imsakesa numita pangthokre maduda marathon amadi akoibagi khalsing karam na ngaktuna thamgani haibagi matangda bhab taminabagi thawram amasu pangthokhi Sandil Jila gi Khengjoi Sub Division da su Assam Rifles na mini marathon ama pangthokhi singi mafam singda masama upana leinaba amati amata oina santi oina leinabagi pandamda marathon na si pangthokpani hairi Amirumda Assam Rifles sing amadi tamgi civil society organization amadi students organization singa unaduna Manipur gi hojik oiba phibam gi matang da khanakre loinana tongan ba kul singi village singa su unaduna kulching asiki sakut thorang gi matang da khanaki Nongsu Bengal da pangthokhiba kunipan chuba senior women national football championship for Rajmata Jijabai trophy isingani kulumdoi kunmari gi champion oiraba Manipur gi team ngasi Imphal yawraklakani Haukiba himsak numita sanakiba final match da Manipurna mamangi runners up Haryana bo Panjal ani sinoda thoikibani Championship asida player of the tournament takrabi amadi golden boot phangkibi Manipur team gi captain Ngangom Balana Akasbani Imphal ki ipau kangbuta hai Apo chahi ani musi senior national ji trophy lo ngamdana lapane adu handak lo ngambase as a senior player ama oina as a captain ama oina yamna mawe target top scorer man of the tournament chief phangde ade haibu yang on handak se focus ti lai gi be adu teams the maximum player junior player nga tangai bane teams kamaina koi improve oi weda ge adu kamaina final yo ya dage kamaina koi Manipur da trophy ji pu ya dage haibu gi focus tana aina ayam like trophy dum ai on da suddenly moina smile Pose ay kasena nuai adu mayam gi team gi support na maram mora kanda ena goal du susan bane kasena khoi gi handa ki 20th senior national championship asida ekoina Manipur da trial tawringai matam da mayam na la agra koi ming oina bandraga sumyo mayam ma la koi da support obirame adagi koi hena confidence laina bagi match mayam su sanaba phangi aduna Manipur mayam na player tawbibagi Manipur mayam na support tawbagi koi handa ki 20th senior national champion oibangam bane
Bishnupur Mini Stadium da chathariba 33 suba Balananda Singh Memorial 2nd Division Under 17 Boys Football League ki ngarang sanakiba match samada Oinam Sports Association na United Football Club pu panjal ani amada thoikre. Badminton World Federation BWF की Thailand Open की क्वार्टर फाइनल दंगसी मैसना मैराबलुवांग थाईलैंड की सानरोय के बिटिसन का थेंगनगनी मैराबलुवांग न डेनमार्क के क्रिस्टोफर बोमाइतिबा पीदुना टूर्नामेंट असकी क्वार्टर फाइनल चंगनखिबनी ताबिरिबा पावसी आकाशवाणी इम्फाल तकिनी इम्फाल दंगरंग साबकी चांग सेल्सियस डिग्री कुंठा मरी योकी रायजगी एनवायरनमेंट एंड क्लाइमेट चेंज न पीबा अयिंग असागे रिपोर्ट दंगरंग नुमिदांग पुंग तरुक फावबदा नोने जिला न सेल्सियस डिग्री कुंठा निपान दशमिक अमा अहुम यौदना ख्वाडिगी साबा जिला ओइख्रे अदुगा इम्फाल इस जिला न सेल्सियस डिग्री कुंठा तरुक दशमिक अमा योकी अमरोमदा लाक्लिबा नुमित हुमनी असिदा लेबाकी अवांग नुक्चुप थंगबा अमसुंग नोंपोक थंगबा सरुकसिंगदा साबगी चांग सेल्सियस डिग्री अहुमदगी मरी फावबा हेंगलकपा याय हाइना इंडिया मेट डिपार्टमेंट हाइरी बीजेपी लुचिंगपा अमसुंग प्रधानमंत्री नरेंद्र मोदी नंगसी उत्तर प्रदेश की बराबंकी फतेहपुर अमसुंग हमीरपुर पंगथोकदबा मिखलगी रैली सिंगदा सरुक यागनी तुंगदा प्रधानमंत्री न महाराष्ट्र की मुंबई साउथ सेंट्रल लोकसभा केंद्र पंगथोकदबा मिखलगी रैली अमदसु सरुक यारबा याय अमरोमदा बीजेपी लुचिंगपा अमसुंग केंद्र की गृह मंत्री अमित शाह नंगसी उत्तर प्रदेश के अमेठी लोकसभा केंद्र पंगथोकदबा मिखलगी रैली सरुक यागनी तुंगदा श्री शाहना रूरकेला पंगथोकदबा बीजेपी की विजय संकल्प जत्रा दसु सरुक यागनी ngasi phongba pauche singi maroiba pausingi dama hauzik Waikhom Chitradhani leire Chitradhani Thagachari Nolini Manipur News ta Yalhomi Singh kanaba mitop Singh maram da halanbagi thabak leptana chathakigani designated camp ki akoibada security hengat hale haba Mukhyamantri gi wafam ahan headline tawri Sangai Express Manipur edition da ngamkhai da kapna bada kuki militant ama sire kuki sing India gi forcing na naga sing amasung mitai sing gi mayok ta sizinai haiba NSCN IMU wafam ahan headline tawri Sana laibak ta Manipur da Central Force Company yankhai taruk khakta ngai hore haina ahan balamai da phongli Huyelan paugi anchor kalam da Manipur Police Department ki BDF personnel ama relief camp ta laina duty chataba matam da ensang napi yon mayorom le haina phongli Pokna famda border fencing khabagi mayokta technopal amadi Mizoram gi chamfaida yaningda bokhongsa chatkre haina ani shube headline tawri HL Express ta Manipur University Education Department ki pre PhD entrance test nauna pangtholagani haina ahan balamai da phongli Naharol gi thodangda tha amagi manungda laingak na mitok masing chapcha na khanganaba Indigenous Peoples Forum Manipur na demand tawri haiba paw sina ahan headline tawre commission semdu na mitop ki masing khangdoknaba thabok paikhatlu haiba asang kasar gi wafam paw si ki sub headline oina piri Sangai Express English edition da KNAB amadi PLA gi akan balan bungda KNAB gi militant sire haina ahan headline tawri People's Chronicle da Mikhal gi mathau pangthoknabagi damak chatkiba security force sing halaklaba yai haiba security advisor Kuldip Singh gi wafam ani shube headline tawri Ain kaila kamjong da mitop sing sangsilakpagi matang da Indigenous Peoples Forum Manipur na pikiba report sarkar na thawi khide haiba paw asina Imphal Free Press ki ani shube headline tawre Ganphu Mel da lakliba jun ama fawbagi manung da hangduna leiriba oja singi pha mention gadabani haina Tausem Area Students Organization Tamenglong Deputy Commissioner da akaknaba matam thakre haina phongli Tamenglong Times ta Bharat Sarkar na free movement regime lokthokibagi mayokta border indigenous peoples ki Burma amadi India gi mihut kangbun amatoina lepkhre ukrul da mifam pangthokre haina phongli Hills Hornbill Express ta Kendra Sarkar na Bharat Myanmar ngamkhai da sambal khabagi warep lokhiba dugi mayokta Technopal jila da achauba rally ama chakre haina phongli Nolini Thagazari Chitradhani aroibada maruiba paw amukhana security force na tungan ba lalulu ani gi myoy manga khulai ga kunana fare None jila na Celsius degree kuntha nipan dasmik ama uhum yodana khwadigi saba jila oikhre Imphal is jila da Celsius degree kuntha taruk dasmik ama yoki amishung BJP luchingpa amasung Pradhan Mantri Narendra Modi na ngasi Uttar Pradesh ki tungan ba mapham kaya da pangthokadaba Mikhal gi rally singda saruk yagani pauloi jare